Everyone, ma'am, hojikse aise sigi assignment se tawrambane BSc gi ado hojikse si ojaji lakoi haiba ngasi adugi sida classroom na khoi Google Classroom leidna adu submit tawr thagalwana si je submit tawige je loiramnina sida turn in the tamjengrage si assignment tawgre hojik loisanga si jema si ojaji ngasi lakoi ba ise isa nuai ngasi class amadi haudrang ngasi ado hojik atopa class ahum subagi chatune ani subagi si ojaji laaroidamna ahum subagi de yaw chatune ado minar si kai tawge chak si da thong lo la to fried rice or ke da chak chak ta le chob fried rice or ke da sa phin ha ja lai ngai ni ye go fried rice to ku ge si je ngan le ha ji cha ra go ga ya ni ꯑꯩ ꯉꯁꯤ ꯀ꯭ꯂꯥꯁ ꯑꯃꯈꯛ ꯂꯩꯌꯦꯅ ꯆꯠꯄꯅꯦꯕ ꯑꯗꯨꯗꯣ ꯀ꯭ꯂꯥꯁꯇꯣ ꯂꯩꯔꯝꯗ꯭ꯔꯦ ꯀ꯭ꯂꯥꯁꯁꯤꯒꯤ ꯃꯍꯨꯠꯇ ꯑꯣꯖꯥꯅ ꯀꯟꯐꯔꯦꯟꯁ ꯑꯃ ꯑꯣꯏꯅ ꯇꯧ ꯂꯩꯔꯝꯃꯦꯕ ꯁꯤꯁꯨ ꯑꯣꯏꯅ ꯌꯥꯎꯔꯦ ꯉꯁꯤꯒꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯂꯥꯁ ꯀ꯭ꯂꯥꯁ ꯑꯃꯁꯨ ꯂꯩꯌꯦꯅ ꯁꯤ ꯂꯣꯏꯔꯒ ꯉꯥꯏꯕꯅꯦꯕ ꯑꯩꯁꯦ ꯑꯗꯨꯁꯨ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯕ ꯃꯇꯨꯡꯗ ꯀ꯭ꯂꯥꯁꯁꯦ ꯇꯧꯔꯔꯣꯏ ꯍꯌꯦꯡ ꯑꯣꯏꯅ ꯇꯧꯔꯅꯤ ꯍꯥꯏꯅ ꯄꯣꯁꯄꯣꯟ ꯇꯧꯔꯦꯅ ꯑꯗꯨꯁꯨ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯑꯦꯕ ꯃꯦꯁꯦꯖ ꯊꯥꯔꯛꯑꯦꯕ ꯑꯗꯨ flash over there goes down to some various pages of what if they ask us anything about it, how are we going to answer? That is why Pankaj sir was reading. Ask, otherwise I'll feel my presentation was very good. टिफिन से खरा चाब होगा चानिंगक्तदन हापचनग्रे सिदगी तन्ना अदो आई लोक थुंबगी सिदा नुंसा यारमने बा हादि क्लास मुंग एसी थार थंबनिना थोंनाव हांगदोगा ओइना क्लास गायबो नुंसा जंग यारमने दो क्लास लेट्रे हारे अदुम हलानी हुसि अखोय जहानदि आदि टी शर्ट यूनिफॉर्म अनि लेबे टी शर्ट कसिगी फॉर्मल शर्ट सिगा लेबे जादि अदुम लिटिंग बे लिट पे यारमेबा दो हदक्तगिदि नुमि से तादबता लिट पे याद्रेबा ꯑꯗꯨꯗꯨꯅ ꯁꯤꯒꯤ ꯐꯣꯔꯃꯦꯜ ꯁꯥꯔꯠꯁꯦ ꯂꯤꯠꯄꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯤ ꯍꯩꯅꯗꯕ ꯍꯥꯏꯗꯤ ꯏꯆꯤꯟꯒ ꯆꯤꯜꯂꯒ ꯅꯨꯡꯁꯥꯒ ꯁꯥꯔ ꯍꯨꯃꯥꯡ ꯑꯣꯔꯣꯒ ꯇꯥꯔ ꯂꯩꯕꯗꯨꯅꯦꯕ ꯁꯤꯒꯤ ꯐꯣꯔꯃꯦꯜ ꯁꯥꯔꯠ ꯂꯤꯠꯄꯁꯦ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ ꯂꯩꯇ꯭ꯔꯦ ꯍꯜꯂꯅꯤ ꯉꯁꯤ ꯀ꯭ꯂꯥꯁꯇꯣ ꯍꯌꯦꯡ ꯄꯣꯁꯄꯣꯟ ꯇꯧꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯍꯜꯂꯅꯤ ꯅꯍꯥꯟ ꯏꯁꯩ ꯇꯧꯈꯤꯕꯒꯤꯅꯦ ꯁꯤꯗ ꯏꯌꯔꯄꯤꯁꯁꯦ ꯍꯥꯞꯆꯜꯂꯒ ꯏꯁꯩ ꯇꯥꯔꯒꯅꯤ ꯍꯜꯂꯗꯤ ꯉꯁꯤꯁꯦ ꯀ꯭ꯂꯥꯁ ꯑꯃꯐꯥꯎ ꯂꯩꯇꯕꯤꯗꯅ ꯂꯥꯛꯏꯁꯦ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯆꯥꯔꯨꯕ ꯁꯤꯒꯤ ꯕ꯭ꯔꯣꯏꯂꯔꯁꯤꯗ ꯁꯤꯒꯤ ꯗꯆꯀꯨꯁꯁꯦ ꯁꯤꯁꯨ ꯑꯣꯏꯅ ꯐꯨꯠꯂ ꯆꯥꯔꯅꯦꯕ ꯏꯁꯀ꯭ꯋꯥꯁꯁꯦ ꯁꯤꯁꯦ ꯈꯔ ꯍꯥꯞꯆꯟꯈ꯭ꯔꯒꯦ ꯍꯧꯖꯤꯛ
ꯁꯤꯁꯦ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯆꯤꯅꯤꯁꯦ ꯈꯔ ꯆꯤꯅꯤꯁꯦ ꯍꯥꯏꯗꯤ ꯊꯨꯝꯗꯗꯤ ꯆꯥꯕ ꯍꯥꯎꯇꯦꯗꯅ ꯑꯗꯨꯒꯤ ꯆꯝꯐꯨꯠꯁꯤꯗꯩ ꯁꯤꯁꯦ ꯀꯩꯅꯣ ꯇꯧꯔꯅꯤ ꯑꯗꯨꯒ ꯈꯔ ꯍꯩꯖꯤꯜꯂꯒꯦ ꯌꯥꯗꯧ ꯃꯥꯜꯂꯦ ꯁꯤꯁꯦ ꯑꯣꯟ ꯇꯧꯗ꯭ꯔꯤ ꯃꯥꯜꯂꯦ ꯁꯣꯝꯗ ꯌꯥꯔꯦ ꯁꯤꯁꯦ ꯍꯧꯖꯤꯛ ꯁꯤꯁꯦ ꯍꯣꯔꯦꯟ ꯃꯨꯜꯂꯀꯥꯟꯗ ꯎꯠꯂꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛ ꯐꯨꯠꯈꯤꯕ ꯗꯁ ꯀꯨꯁꯇꯣ ꯏꯁꯀ꯭ꯋꯥꯁꯇꯣ ꯁꯤ ꯂꯩꯔꯦ ꯁꯤꯁꯦ ꯃꯨꯛꯕꯥꯡ ꯇꯧꯔꯒꯦ ꯍꯧꯖꯤꯛ ꯃꯨꯛꯕꯥꯡ ꯃꯆꯥ ꯑꯃ ꯇꯧꯊꯔꯒꯦ ꯑꯩꯅ ꯍꯧꯖꯤꯛ ꯐꯨꯠꯈꯤꯕ ꯏꯁꯀ꯭ꯋꯥꯁꯁꯤꯅ ꯁꯤ ꯂꯩꯔꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯁꯤ ꯆꯥꯊꯣꯛꯈꯤꯒꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ